ꯊꯝꯂꯒ ꯆꯤꯡꯇꯝ ꯑꯅꯤꯗ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡ ꯌꯦꯡꯗ꯭ꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜ ꯑꯁꯤꯅ ꯃꯅꯤꯄꯨꯔ ꯑꯁꯤ ꯑꯅꯤ ꯈꯥꯏꯗꯣꯛꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯅ RPI ꯃꯍꯦꯁꯣꯔ ꯊꯧꯅꯥꯎꯖꯝꯅ ꯂꯩꯉꯥꯛꯇ ꯍꯪꯂꯛꯂꯤ amadi Raja Raghuvanshi mihatta chauna chene hainaribi nungsinajbi Sonam Raghuvanshi mahakatongana nungsinaba atopa nupa amaga Silongi court amana namit ninigi police remand pithakre Kurumjari ISCOM News biring tabiri bakwai pumnamuk putaram nokjari hauzik pau sandok ni pichari Bisnupur district ki manung chanaleriba high canal manakta ngarang security force amadi kuki khulai paiba lal hopa singi marakta khut thoknabagi tawdokta kuki nupi ama haidorakpa maruna panduna sikibagi tawdokka mari leinana hauze numidyong bamatung pung amadagi hauna committee on tribal unity kotuna total shutdown gi khongjang changsen bahokre Hairiba total shutdown asi hayeng numidang wairam pung taruk fawba chathagani haina kotu gi maikaidagi thadorakiba cherol amada khanghalakli Hairiba total shutdown gi khongjang asi ngarang gi thodok aduda Lanching Manbi khulgi chief oiriba Kaikogin haukip kiloina bi Hoikoling haukip kaubi nupi ama leikidaba tuda January ba mioy sing thidoktu na chairak piba center na chingmi singi punsi amadi makoi gi lamsing ngakpi senbina ba thabak laukhatpa amadi buffer zone haina leiriba mafam singa sibutugairi ba sigi matangda maning makha tamba body ama thigat hanba haiba sini Nakalamaromda Kukijo community sina mamana changsilaki bukhongjang kayada amatta oina chatminari ba kotu amadi Indigenous Tribal Leaders Forum ITLF anigi marakta pau phaudok naba ngamdaba manba mawongda ngarangi thodok asigi matangda kotu na ngasi nimit yungba matung pung amadagi total shutdown kokhrabasu ITLF nadi ngarang khudaktagi hauna matam kaktaba shutdown lauthok le haire ITLF ki Department of Information and Publicity ki maikai digi ngarang thadoraki bacherol amada kotu na taliba demandi chap mana halaga ngarang ITLF na thadoraki bacherol dadi khudaktagi indefinite shutdown lauthok le haina palakle nakalamaromda hoikholing kaubi asina lekhidabada Kukizo Women's Forum Delhi and NCR Young Kuki Women's Organization for Human Rights loinana tongan ba Kuki jogi Civil Society Organization kayana thaudok adu yaning daba phongdok narakle panbe ai madudi ngarang nungtil pung ahum khare helakpa adwaida phuba la high canal manakta law suduna leiriba ningthauzam beren koba hal ama kuki khulai paiba lal hoba singni haina thazaba mioi kharana nongmai kapsilakpada ahal adugi oi thangba khudangda nongmai maruna panbadagi Bisnupur District Hospital pukhatuna layeng satheraba tumda hauzik Imphal gi Rims Hospital da makhatana layengli Nakalamaromda Thado Students Association TSN ngarangi thaudogadu matangda thadorki bacherol amada phubala awang maning lekaidagi ningthauzam beren koba laumi ahal amabu nongmai maruna panbadagi sokhiba loinana thaudok adugi tungda hoikholing haukip kaubi nupi amabuna nongmai maruna panbadagi sikhiba thaudok adubu awang mathakta condemn tawrakle Cherol asina makhatana thaudok asigi matangda neutral oiba agency haibadi CBI natraga NIA gumba amana thigat hanba conflict leiba mapam singda leiriba micham singi punsi ngak senba amadi ahenba security piba loinana Siriba amadi shokliba singi imung manungda matik chana compensation pigadabani haina su demand tawrakli Manipurda thoglakpa isu khudingmak loisindana thamlaga chingtam anida manaba mityeng yengdraba Manipurgi President rule asina Manipur asi ani khaidokhrabra khaikrabadi miyamda khanghallo miyamgi firep lawzarage haina Republican Party of India RPI athawale Manipur State Committee gi President Mahesor Thaunauzamna phongdokre Fubalada kukini chingnaba singna nongmai kapsilakpadagi soktuna rimsarai kanariba ningthauzam berengi fibam yengsen bachatkiba Mahesor Thaunauzamna wafamasi paumi singna phongdokhibane
Khongchet aduga mari leinana Mahesor thongnawjamna makhatan hai ngasi fubala da thokliba thodok khwaidagi laibuk thibne hairiba mafam asi karismi painingai oidre haiduna Central Security Forces amasung miyamga yanaraga low uba yarani hainaraba matung low uba haurakpane asumna safare hairiba mafam asida kuki terrorist singna nongmai kapsalaktuna lowmi amabu asok apan nanghankiba thodok taraina lowde Manipur asi haujek President rule chatnariba mafamne Masida tampaktagi nongmai lokhatpa loikraba matung chingdagi amuk nauhonana nongmai kapsalaktuna miyoi amabu asok apan nanghanba haibasi manungda kari aronba agenda leibano haibasi chingnaningai oi nakalamaromda mafam aduda state force na changsanduna investigation tawraba matung chingda kakhatpa yabagi ayabasu leite maramasina Chingdagi nongmai kaptharakhiba terrorist sing adu kamdauna trace tawgadawribano haujik leiriba fibam masidi Central Forces singna chingda aduga State Forces singna tamda lehelaga Manipur asi ani thokna thugaibagi fibam amada leire hairiba wafam asi chumlabra Manipur asi ani thokna thugai khrabra haibasi miyamda mayek singna khanghalu matam aduda Manipur kaiba yaroi hairiba miyamgi oiba firep ama lawraga makha taba thabak paikhana bohanasi Madugi mahutta isu kodimak loisindana nathai raga thamlaga Manipur asi ani thokhan kiba manba thodok kaya uba fangliba asi yaba ngamloi matang asida politics tawraga amagi su yana bachatpa matam sunnatte maramasina Manipur governor na thodok asigi matangda akan ba action lokhatlaga atuba matamda Manipur miyam gi awabasi kokhalu haina mahakna makhata ki Kapthari haidun terrorist singduna kapthari haiba matamda huji piyan matamsu oiriba sida retaliate tawdabida tumina yengduna leiribse karigino haibasneba aduna dasengna achauba conspiracy amdi leira dasengna piyan matamsu oiba Manipur se one Manipur ne di haiba chinda di haiba leiribase akoigi atopa chakhat thorangi thabaktana divert tawna hotnaba issue ama lae issue ma divert tawna hotnaba adu manungi issue si kai mala haiba matamda Manipur thugaibagi Manipur machek tabagi issue se paikhatna hotnaba da makoi issue myam puthoga divert tawhanaba ne haibagi oirabra haibase na asil Manipur ani thugai baga chamana rabani state police force sangba yaratrabani aduna akoi central security force lairibase kuki terrorist singdo ngakna bagi damakta makoi nongmai kaptharak ngakna bagi damakta oirabra haibase si biggest question amala aduna akoi gi misam praja se nathai raga ngawhal laga thambiranu punsi hena sumangam bayai ngasi soibase soidana makut ta panbo oram bayai ma ki body yamna akoi gi delegate ba part amda palamba taraga di ma ki punsi mangdori bani adu sigi responsibility se kana logudori no haibaduni aduna haiba ya ba request tawi matam su luare aduna akoina haiga dabadi hojiki manungda maikhum upaga thammi base si hamdopiro aduga aseng achumudo haibiro adugi matung thengnarasi loimak aduna aseng achumudo hainaraga thabak tawnarasi maikhum upaga diplomacy sanaraga politics sanaraga amana ama saudana ba khadrak tawnaraga tawbagi side tawnaraga thamnaraga tawbagi pim duri tu osina mayam da haizari Bank of Baroda Jorhat Razangi Makhadangasi Sarala Manson First Floor Thangal Bajarda Bank of Baroda Infal Branski Ana Upa Office Building Ama Journal Head Northeast State Jongi General Manager Sonam T Bhutiana Hangdokre Taramadu the Jorhat Razangi Regional Head Vivek Das MU Director Professor CH Ibohal Meite Amadi Bank of Baroda Infal Branski Chief Manager Nejuleta Haubizamna Jingbana Nitunglen Singoina Sarukyaki. Tharamga Mari Lenina Journal Head Northeast State Zone Sonam T Bhutia Nahaikipada Ngasi Nauna Hangdoli by Infal Brands Asana Maru Oina Customer Singi Kudong Chaboy Betanatana Business Toriba Mioy Sing Kaitel Family Basing Yauna Tongan Bahiram Kayada Kaitelda Mathau Toriba Singda Kanaba Pipangam Lagani Amadi Account Holder Singda Mobile Banking Net Banking Tongan Balon Product na Jingbada Kudong Jaba Kayasu Fangalagani Haiki Tharamga Mari Lenina Chief Manager Nijolata Haubizam Nahaikibada Bank of Baroda Infal Branch si Kumjalising Amagachamapal Humputara Taruk Lingkat Kibane Masigi Matungdagi Hanbalaitana Mayam Gidamak Banki Kudong Chaba Pitu Nalagli Makatana Su Customers Singidamak Kudong Chaba Kaya Pikigani Haire Tharamaduda Manipur Lady Ba Tongan Ba Bank Branch ki Manager Yauna Staff Sing Sarukyaki 20th June 2025 will be the most remarkable and memorable day in the history of Bank of Baroda for our state, Manipur. Because this branch, Imphal branch, being the main branch of Bank of Baroda,
which was opened in the year 1976 December. After a span of almost 49 years, now the branch has got its new home, its new house, and is now we are here all assembled here for the inauguration of the new premises. Ladies and gentlemen, this would have never ever been possible without the support, the cooperation, and the approval from our respected General Manager Sri T. Sonam Bhutia and our respected RM Sri Vivek Das sir. So, ladies and gentlemen, Awanong poglamdam singda lakadoriba numitare ni asida parap tauba madi mayai oirap tauba nongdagi hauraga nonglei nungsit akhak arau yauba akan manong jugani haina India Meteorological Department athoglak pacharol amana kanghalakli paugi maragthat naten ba break amatang lausari. I come from Ukru, a small town in Manipur. While growing up, I didn't always see how my voice could shape decision. But I've learned something important. Every vote counts. And it begins with your name on the electoral roll. If you are turning 18 on or before the 1st of July, it's your time. It's your right. Register to vote. Don't wait to be told. Don't let others decide for you. Wherever you are from, your voice matters. Get registered as a voter and be counted. Count me in. Breaking matungda makataba pau pizari. Raza Raghuvan Simihata Chow na Jane Haina Tazanariba, Lake Drabasiga, Nungshinabanupi, Sonam Raghuvan Si Lunina, Mahaka Nungsine Hainariba, Atopanupa, Ras Kushwaha, Ani Bungarang, Silong the Labor Judicial Magistrate First Class Amagi Mamang the Putokla Patunda, Makatana, Police ki custody the Tamduna, Makatana Tigat Kinaba, Courtna, Namit Ninigi, Police Remand Pitakray. Raza Raghuvan Simihata Sida, Kunek the Yawi Haina Janariba, Atopa, Mui Ahum Hypadi, Akas Rasput, Vishal Singh Chauhana Madi, Anand Kurmi Buna, Courtna, Numitara Marigi, Judicial Custody the Tamnaba Pautak Piki, Sonam Galoina Natopa accused Marigaloina na, Narang Nimidang Akanbo Security Jackson Tharang Marakta, Courta Puraki. Case Asigi on Additional Public Prosecutor to Sar Chandra Madi, Advocate Jyoti Marak. Prosecution gi Maikai de Lepki. Accused or Ribamir Singadu gi Maikai de Gina, Sudip Ranamadi, Priti Pradhan Anina Oiki, Masigi Mamangda, Mihat Asida Jena Bayai Hariba, Mioy Mangamak, Medical Examination Gidamak, Civil Hospital Dasu Pururapane. Court Nangarang Sonam Amadi, Kushwahani, Bunumit Nini gi Police Custody the Remand Piki Baduga Marilena, Additional Public Prosecutor gi Maikai de Wafam Amata Fongdoklamu Yakide, Masigi Mamangda, Hairiba, Myoy Manga Magasi, Numit Nipalni, Police Custody the Remand Pitabasu, Lake Kripane. Iran na haukiba June tara mapalda Israel gi khathang mamaikai da leiba khwaidagi maru oiba analayang sangoriba Soroka Medical Center da missile kapsinduna sokapan yauhan kraba matung Israel gi Prime Minister Benjamin Netanyahu na Iran gi mathakta makhata na lancha thaduna Iran gi leiriba nuclear site khudimak loina thugaigani haina fongdorakle masigidama United States na mating pangbiba natraga pangbidaba haibasi US President gi waripni amadi Israel na kanagumba foreign power amatadagi yathang ngairoi haina Khan Public Broadcaster gawari sanaba amada fongdorakle makhata na Prime Minister Benjamin na haikibada Israel na kongthang asi lokhatloidabagi maramsu leite Chahi lising ahum chamnga ki puwari leizariba Jawed Singhbu wakal choiraba Iran gi luchingba Ayatollah Ali Khamenei gi thawong asina manghan bayaroi haiki Ikoi koidrangai gi mamangda khwaidagi chawba data kaya huran bagi thodok amada malemda leriba internet seasonariba mioy singi oina punna username amadi password crore lising amaga chatruk masakhangdaba singna leak oihanduna
सिजनबा थेंनख्रे हाइरे साइबर न्यूज द रिपोर्ट तौरखिबा पाव मगी मतुंगिना हाइरबा लीक ओरकलिबा पासवर्ड सिंग असि मरु ओइना साइबर क्रिमिनल सिंगना मालवेयर सिंग सिजनदुना यूजर नेम्स अमदि पासवर्ड सिंग हुना भोटनकी हाइरे मसिगिदमक हाइरिबा क्रिमिनल सिंग असिना मियोय सिंग लॉग इन तौबगी मरु ओइबा मचाक सिंग सोशल मीडिया कॉर्पोरेट प्लेटफॉर्म सिंग वर्चुअल परमिट नेटवर्क सिंग पोर्टल सिंग अमदि अतै कयादगी लीक ओहनबने हिरम असिगी मतंग द थिजलिबा सिंगी मतुंगिना मखोयना थिजिनबा अमदा डाटा सेट कुंट्रा एक्सपोज तौरंबा थेंनखिबगा लोइनना गूगल एप्पल फेसबुक गिटहब टेलीग्राम न चिंग कयादगी रिकॉर्ड सिंग क्रोरदा लीक ओइरंबा थेंनरखी हाइरे हौजिक लोइसलकपदा मरोबा पाव अमुका हना पिजरे कापना बगी थौदोक्ता कुकी नुपी अमा सिखिबगी मतंगदा कोर्टु अमदि ITLF ना तोंगान मानदब मवोंगदा मणिपुर टोटल शटडाउन इंडेफिनिट शटडाउन कौनरी मणिपुर थोलकपा इशू खुदिंगमक लोइसिंदना थमलगा चिंगतम अनिदा मानब मिटिंग येंद्रिबा मणिपुर की प्रेसिडेंट रूल असिना मणिपुर असि अनि खाइदोख्रब्रा हाइना RPI महेश्वर थौनाउजमना लेंगाक हंगलकले अमदी राजा रघुवंशी निहात चावना चेन्नई हाइनरिबी नुंसिनजबी सोनम रघुवंशी महाक तोंगाना नुंसिनबा तोपा नुपा अमगा सिलोंगी कोर्ट अमना नुमित निनीगी पुलिस रिमांड पिथख्रे पुंजासी फावगना संदोक जब ISCOM न्यूज मतांगा से लोइजरे मखाताबा पावगिदमक ISCOM न्यूज पु मिदेंग तादुन लेबियो।